Ngasi numida wedam phongki ba kangla paudigi maru oiba pau khara khangacharaga miyamda khudo tamjige Myanmar da state of emergency lauthokraba matung military junta gi air strike ta miyoi tara humdoi hatkhrei Myanmar da sahi asigi December da mikha pangthoknaba military junta na thorang toriba asiga mari lenana leba adida haukiba chahi lising aniga sumna kunga mathoidage state of emergency lauthoktuna larmi gi lengak chatharakhiba adu haukiba abolish tawre hana lauthokrabasu rebel sing occupy tawduna leiriba Mogo Town Rabi Trade Center da ngarang ayuk military junta na air strike chathoduna miyoi tara humdoi hatkrei thaudo asigi matangda military junta gi makedagi de karigomba amata phongdorakpa leitre adoba arm opposition group ki makedagi phongdorakhibada military junta ni air strike chathoduna hatkhiba miyoi sing adu ayambana civilian ngaktani hana penda wafam kaya phongdokhrei haukiba chahi lising aniga sumna kunmathoida matam aduda leiramba civil government adu ku dawduna paisingkhraba matung laiba asida civil war tholakhibani loinuna lising aniga sumna kunga humdoidagi hoduna ethnic armed group sing punsinduna Myanmar ge Rabi Trade Center oiriba Mogor town yawna maru eba mafam kaya leptana occupy tawduna laklibani Myanmar asi maman yamna tangba lucky stone yamna marang kaina phangba mafam ama oibada natana atangba art element kaya amasu phangli hariba mile singa si ayambana China na military junta amasung rebel group singa tongan condition singda yanaraga leptana lobagi thabak sathari rebel singi makedigi su mile singa si mapum phana control tongnaba leptana honari aduga military junta gi makedigi su rebel singna loksing kharaba mile singa si amu hana loksinaba rebel singi mathakta leptana chatharakhiba offensive ki manungsan haukiba tang anige ayupung nipanga may taraga mangarom tabada rebel sing na khudum chanduna lairiba Mogo town ge Rabi Trade Center da akamba air strike adu chatharakibani thaudo adugi matang da rebel group ama oiriba tang National Liberation Army gi makedagi phongdorakibada air strike adu na khudakta miyoi tare siki aduga taruk amana yamna thina sokpadagi laikanana bu honabada laikanaba ngamdana laikhidabani sikibasing adugi manungda Buddhist monk ama yauri mafam adu phauduna lakhiba car amasu military air aduna hit tawbadagi driver yauna miyoi tare sokhi thaudo aduda puna miyoi taraga humdoi laikhidraba matungda taraga marina soktuna haujiksu laikanari air strike chathakhiba matam adu street ta walking chanaba matam oibana misimina kaya nangkhibani haire panba yabadi haukiba matam asida military junta na rebels na khudum chalamlaba Thevakyan ge gold mine yaungna maru eba mafam kaya loksingkhrabani makhatarappa pauda NIA na phajingkhraba mar miyoi ani condition yauduna thadorakadabani jidibamda mamang chahigi November da nupi angang puna miyoi taru thamthina hatke pathaudo aduda hakthengna chenabadagi NIA na phajingkhraba Assam gi Kaja district tagi Moinatho village loiba thangriya lalmal amasung lalong sangmar ani michamni makhoi condition amata yauduna thadorakadabani haina Maro Men's Association General Headquarters thadorakpa Seoul aman hairi Seoul asina makhata na haribana NIA na maral kaya sijinduna phajingkhraba miyoi ani adu nomagi su nomlaga hingba amadi criminal gi record laitaba miyoi ngaktani maraguki jomi nupi amasung angang kaya da molest rape naked parrot yaungna ka hemba thong kaya chathakarabasu Mara community da hanjina tarage tawbagi thawng ase Maro Men's Association na akama mawng da condemn tawi NIA na thaudo adugi matang da niyam sumna investigation chathabagi mahutta aramba thong kaya chathare hana mara kaya siraduna makhoina phajingkhraba machi manaw ani adu condition amata yaudana thadokadabani community amakha ki interest thabak tawbagi thong tokadaban haina so akamba wafam kaya thamlakli makhatara papauda Delhi da Manipuri macha ani thangna thillamle thaudo aduda chenaba miyoi ahum phare Delhi gi Vijayanagar area da Manipuri macha ani da thangna thillambagi thaudok ta chenaba miyoi ahum phare haina Delhi police na phongdokhrei pharaba miyoi sing adugi manungda sahi nauriba angang ama yawi haire thaudo asi July 18 gi nongalamdai pungmari taba adwaida thokhibani Delhi police ki report matung inna numit aduda jeli amadi Chef kauba Delhi da laik tamdana laiba Manipur anina dokal amadagi ising lainaba hotnaringaida bai thauduna lakpa miyoi mariga
ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯈꯤ꯫ ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯡ ꯁꯠꯇꯣꯔꯛꯂꯒ ꯖꯦꯔꯤꯒꯤ ꯃꯕꯣꯛꯇ ꯑꯃꯁꯨꯡ ꯁꯦꯐꯀꯤꯅ ꯃꯅꯪꯒꯟꯗ ꯊꯥꯡꯅ ꯊꯤꯜꯂꯛꯈꯤꯕꯅꯤ꯫ ꯈꯨꯗꯛꯇ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯃꯃꯥꯟꯅꯕ ꯑꯃꯅ ꯕꯥꯔꯥ ꯍꯤꯟꯗꯨ ꯔꯥꯎ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯀꯠꯅꯔꯤ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯅꯣꯔꯊ ꯋꯦꯁ ꯕꯤ ꯁꯝ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯗꯦꯜ ꯇꯥꯎꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ ꯇꯤꯝ ꯑꯃ ꯁꯦꯝꯂꯦ ꯍꯥꯏꯔꯤ꯫ ꯇꯤꯝ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ CCTVꯒꯤ ꯐꯨꯇꯦꯖ ꯌꯦꯡꯕꯒ ꯂꯣꯏꯅꯅ ꯀꯣꯜ ꯔꯦꯀꯣꯔꯗ ꯌꯦꯡꯁꯤꯟꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯐꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁꯅ ꯍꯥꯏ CCTVꯒꯤ ꯐꯨꯇꯦꯖ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯀ꯭ꯔꯤꯁꯅ ꯑꯃꯗꯤ ꯀ꯭ꯔꯤꯁꯅ ꯀꯦꯔꯁꯤꯌꯔ ꯀꯧꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯕ ꯉꯝꯂꯦ꯫ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯃꯁꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯒꯤꯗꯃꯛ ꯐꯥꯔꯦ꯫ ꯐꯥꯔꯕ ꯀ꯭ꯔꯤꯁꯅ ꯑꯃꯁꯨꯡ ꯀꯔꯁꯤꯌꯔ ꯃꯃꯥꯡꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯔꯦꯀꯣꯔꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯇꯦ꯫ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯕꯗ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯔꯤ ꯁꯨꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯥꯅꯕ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯅꯥꯒꯥꯁꯤꯡꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯑꯟꯁꯝ ꯅꯥꯒꯥꯁꯤꯡꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯍꯥꯏꯅ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯁꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯝꯖꯥ 2015ꯒꯤ ꯑꯣꯒꯁꯠ 3ꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ NSCMꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯃꯥꯡꯗ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯒꯥꯁꯤꯡꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯅꯤꯅ ꯃꯇꯝ ꯁꯥꯡꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯂꯕꯁꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯅꯥꯀꯜ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯃꯈꯥꯗ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯅꯥꯒꯥꯒꯤ ꯇꯣꯈꯥꯏꯕ ꯐꯤꯔꯥꯜ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯥꯊꯩꯕ ꯌꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯕꯣꯔꯣꯕꯦꯛꯇ꯭ꯔꯒꯤ ꯊꯧꯗꯣꯛ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯅꯠꯇꯦ ꯚꯤꯛꯇꯤꯝ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 18ꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯛꯇ꯭ꯔ ꯁꯕ ꯗꯤꯚꯤꯖꯟꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯃꯥꯡꯗ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ ꯑꯍꯜ ꯑꯅꯤꯕꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯒ ꯑꯉꯥꯡ 3 ꯅꯨꯄꯤ 3 ꯐꯥꯔꯒ ꯄꯨꯈ꯭ꯔꯕ ꯇꯨꯡꯗ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯅꯠꯇꯦ ꯍꯥꯏꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯋꯥꯕ ꯅꯪꯍꯧꯔꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ NIAꯅ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯔꯦ ꯍꯥꯏꯔꯤꯕꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 30 ꯍꯦꯟꯅ ꯂꯥꯛꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯃꯥꯡꯃꯛꯇꯗ ꯆꯠꯊꯈꯤꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯀꯌꯥꯅꯣ ꯍꯥꯏꯕ ꯈꯪꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯠꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯗꯣꯛꯄꯤꯗꯨꯅ ꯐꯥꯕꯤꯌꯨ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤ, ꯕꯣꯔꯣꯕꯦꯛꯇ꯭ꯔ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ JACꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯍꯣꯜ ꯑꯃꯗꯤ ꯃꯜꯇꯤꯄꯔꯄꯖ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯃꯍꯩ ꯈꯨꯂꯦꯟꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤ ꯃꯐꯝꯗꯨꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ JAC ꯑꯦꯒꯦꯟꯁꯠ ꯕ꯭ꯔꯨꯇꯦꯜ ꯀꯤꯂꯤꯡ ꯑꯣꯐ 8 ꯏꯅꯣꯁꯦꯟꯠ ꯚꯤꯂꯦꯖꯀꯤ ꯀꯟꯚꯦꯅꯔ Y ꯁꯟꯖꯣꯏꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ 30 ꯍꯦꯟꯕꯅ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯊꯤꯗꯣꯛꯄꯤꯗꯨꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯒꯠꯂꯒ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯍꯟꯕꯤꯌꯨ꯫ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯋꯥꯍꯧꯗꯒꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯗ ꯅꯠꯇꯅ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯅꯁꯨ ꯈꯣꯡꯊꯥꯡ ꯆꯔꯥ ꯍꯦꯟꯕꯅꯆꯤꯡꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯕ ꯂꯩꯈꯤꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯗꯨ NIAꯒꯤ ꯇꯤꯝꯅ ꯑꯆꯨꯝꯕ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯐꯥꯊꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯏ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤ꯫